Ipa ipugi thauna adubu aikoi pumnamakta senba ngamba oiminasi amadi tangdu leitadraba lamdam asibu santi athubada hanjillakpa oiresanu haina ANK Mujahid founder Living Diamond Institute na phongdorakre. Ipa ipusing na ngaklamba apun bagi saktam kaidanaba aikoi pumnamakna amata oina daita lauduna ngakpangamnaba hotnaminasi hawalakliba harosingnasu ipa ipugi thauna adubu aikoi pumnamakta senba ngamba oiminasi amadi tangdu leitadraba lamdam asibu santi athubada hanjillakpa oiresanu haina ANK Mujahid founder Living Diamond Institute na phongdorakre. Wafam asi ngasi Living Diamond Central Care Com Teachers Training Institute ta ngasi Patriots Day Observation 13 August ki thauramda phongdokhibani. Lilongda leiba Living Diamond Institute ta pangthokhiba thauram aduda Success Made Rhymes Teacher Training Center Yaipok Singa amade The Kids and Rhymes Teachers Training Center irongsu saruk yakhe. Ngasi ki thauram aduda Tohan ba event kaya pangthok tuna athauba singbu ikai khumnabasu utke. Ngasi aikhoina pangthok sariba thauram masigi zaria dagi haiba tare masina maram oirakanda aikhoigi ipa ipu leihidraba thauna pharaba athauba sing athaubi sing makhoigi liklam makhoigi tungin boina pangthok sariba asidagi aikhoigi haugalekliba satra satri singda makhoigi thauna adu hena matau tamba oirasanu amasong tangdu leitadraba ngasigi aikhoigi Manipur asi yamna santi oiba hanagi ima leibak adu oirakbo oirasanu haina aikhoi Living Diamond Institute aduga loinana The Kids and Pre-Primary Teachers Training Institute irong aduga loinana aikhoi Success Made Rhyme Teacher Training Institute yaripok singa aikhoi punamaki Meitei dagi Manipur gi Lairiba Kundaminariba Purup Kudingmak Purup Zati Manipuri Kudingmakta Aikoi Haizari